ꯍꯣꯏ ꯑꯍꯟꯁꯤꯡꯅ ꯇꯣꯉꯥꯟꯅ ꯆꯨꯝꯗꯣ ꯁꯤꯟ ꯕ꯭ꯂꯣꯛꯁꯦ ꯀꯩꯒꯨꯝꯕ ꯍꯥꯡꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯔꯣꯏ ꯑꯩ ꯅꯨꯄꯥꯅꯗꯤ ꯂꯨꯄꯥ 500 ꯈꯛ ꯄꯤꯔꯛꯏ ꯀꯔꯤꯗꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯔꯦꯁꯤꯄꯤ ꯑꯃ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒꯤꯗꯃꯛꯇ ꯆꯅꯝ ꯆꯪꯉꯦ ꯇꯤꯜꯍꯧ ꯆꯪꯉꯦ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯑꯗꯨꯝ ꯖꯥꯁꯤ ꯄꯨꯝꯅꯃꯛꯇꯤ ꯆꯪꯉꯣꯏꯀꯣ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯃꯔꯤꯈꯛ ꯍꯥꯞꯄꯁꯨ ꯌꯥꯅꯤ ꯆꯅꯝ ꯈꯔꯁꯨ ꯆꯪꯉꯦ ꯑꯗꯨꯗꯒꯤ ꯑꯁꯤꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯑꯁꯤꯁꯨ ꯈꯔ ꯆꯪꯒꯅꯤ ꯑꯍꯥꯟꯕꯗ ꯁꯤꯒꯤꯁꯦ ꯑꯩꯅ ꯃꯀꯣꯛ ꯊꯗꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯣꯔꯣꯛꯁꯦ ꯑꯗꯨꯝ ꯑꯩ ꯉꯁꯤꯁꯦ ꯑꯆꯥꯔ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯛꯇ ꯁꯦꯝꯅꯤꯡꯉꯛꯄ ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯈꯔ ꯈꯤꯇꯪ ꯀꯨꯏꯁꯜꯂꯛꯄꯒꯤ ꯈꯔ ꯃꯣꯠꯂꯝꯃꯦ ꯑꯗꯨꯃꯛꯄꯨ ꯃꯣꯔꯣꯛꯁꯦ ꯁꯦꯡꯅ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯒꯤ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯤꯛꯁꯤꯗ ꯇꯛꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯗꯨꯒꯩ ꯁꯦꯝꯃꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯏꯁꯤꯡ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯝꯗꯣꯏꯁꯦ ꯍꯋꯥꯏꯖꯥꯔꯒꯤ ꯑꯆꯥꯔꯅꯤ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯤꯗꯅꯀꯣ ꯑꯗꯨꯏꯗꯣ ꯂꯣꯟꯁꯨ ꯂꯣꯜꯂꯦ ꯃꯤꯉꯣꯟꯗꯁꯨ ꯌꯣꯜꯂꯦ ꯑꯗꯣ ꯍꯟꯗꯛ ꯈꯔꯅꯤ ꯁꯤꯗꯩ ꯇꯧꯗ꯭ꯔꯦꯕ ꯇꯟꯅꯅꯦ ꯋꯥꯏꯑꯦꯕ ꯌꯥꯝꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯔꯣꯛ ꯏꯁꯤꯡꯗ ꯇꯤꯡꯈꯤꯕꯗꯣ ꯑꯗꯨꯃ ꯇꯛꯈꯥꯏꯔꯦ ꯌꯥꯝ ꯀꯨꯞꯅ ꯇꯛꯈꯥꯏꯗꯣꯏꯅꯤ ꯈꯤꯇꯪ ꯄꯧꯔꯤ ꯑꯗꯩ ꯇꯤꯜꯍꯧ ꯑꯩꯅ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯃꯔꯤꯔ ꯀꯩꯅꯣ ꯍꯥꯞꯄꯅꯦ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯃꯄꯨꯟ ꯑꯍꯨꯝꯒ ꯍꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯆꯅꯝꯗꯤ ꯈꯔ ꯌꯥꯝꯃꯒꯗꯤ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯆꯥꯔꯗꯣ ꯁꯦꯝꯅ ꯂꯣꯏꯔꯕꯩ ꯃꯇꯨꯡꯗ ꯆꯅꯝꯁꯦ ꯑꯃꯃꯝꯇ ꯂꯧꯈꯠꯅ ꯆꯥꯕꯗꯣ ꯁꯥꯊꯤꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯝꯖꯕꯅꯤꯅꯅꯦ ꯆꯅꯝꯗꯣ ꯑꯩꯒꯤ ꯍꯤꯟꯖꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯑꯆꯥꯔꯁꯦ ꯁꯦꯝꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯆꯅꯝꯁꯦ ꯈꯔ ꯂꯤꯛꯑꯝꯃꯦꯕ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅꯗꯤ ꯆꯅꯝ ꯈꯟ ꯆꯥꯕꯗꯅꯦ ꯍꯥꯏꯗꯤ ꯆꯅꯝꯒ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯨꯝ ꯊꯝꯃꯒ ꯀꯨꯏꯁꯜꯂꯒꯁꯨ ꯍꯟꯒꯁꯨ ꯑꯗꯨꯝ ꯑꯣꯝꯃꯛꯄꯅꯦꯕ ꯀꯨꯏꯅ ꯀꯩꯅꯣꯒ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯅ ꯁꯤꯒ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯄ ꯃꯇꯝꯗ ꯃꯅꯥꯗꯣ ꯁꯤꯒ ꯈꯇꯪ ꯌꯥꯎꯈ꯭ꯔꯦꯕ ꯑꯁꯤꯁꯨ ꯂꯧꯊꯣꯛꯇꯣꯏꯅꯤ ꯑꯗ ꯃꯅꯥꯁꯤ ꯌꯥꯎꯔꯣꯏ ꯑꯩ ꯑꯗꯨꯝ ꯈꯜꯂꯤꯕꯅꯦ ꯈꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨꯅ ꯑꯁꯤꯁꯨ ꯂꯧꯊꯣꯛꯑꯦ ꯑꯗꯨꯗꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯀꯨꯏꯅ ꯊꯝꯃꯒꯗꯤꯅꯦ ꯑꯗꯨꯝ ꯀꯥꯔꯛꯄꯅꯦꯕ ꯅꯨꯡꯁꯥꯗ ꯐꯧꯅ ꯈꯣꯠꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯑꯩꯅ ꯑꯆꯥꯔ ꯁꯦꯝꯗꯣꯛꯑꯦ ꯑꯆꯥꯔ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯐꯅ ꯀꯨꯏꯅ ꯆꯥꯕ ꯌꯥꯏꯑꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕ ꯍꯋꯥꯏꯖꯥꯔꯁꯦ ꯃꯄꯨꯟꯁꯦ ꯑꯃꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯑꯩꯅ ꯌꯣꯟꯕꯗꯣ ꯃꯄꯨꯟꯗ ꯀꯨꯟ ꯄꯤꯅ ꯑꯗꯨꯝ ꯌꯣꯜꯂꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕ ꯌꯣꯟꯕꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯅ ꯌꯣꯟꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯏꯕꯗꯣ ꯈꯪꯉꯕꯅꯤꯅ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦꯕ ꯍꯧꯒꯠꯂꯛꯄꯗꯗꯤ ꯑꯗꯨꯝ ꯌꯣꯜꯂꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯕꯅꯤ ꯇꯟꯅ ꯇꯣꯛꯑꯦꯕ ꯑꯗꯨꯒꯤꯗꯣ ꯃꯄꯨꯟꯗꯣ ꯑꯃꯈꯛꯇꯤ ꯑꯗꯨꯝ ꯄꯤꯛꯄꯅꯦ ꯑꯩꯅ ꯌꯣꯟꯕꯩ ꯆꯥꯡꯗꯣ ꯑꯇꯩꯗꯨꯗꯤ ꯑꯩꯅ ꯌꯨꯝꯒꯤ ꯆꯥꯕꯅꯦ ꯈꯔ ꯌꯥꯝꯅꯅꯦ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯑꯗꯨꯒꯤ ꯃꯄꯨꯟ ꯑꯍꯨꯝꯗꯨꯒ ꯑꯗꯨꯗꯒꯤ ꯑꯁꯤꯒꯅ ꯑꯃꯨꯛꯀ ꯃꯣꯏꯅ ꯃꯄꯨꯟ ꯑꯃꯈꯛ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒꯅꯦ ꯃꯄꯨꯟ ꯃꯔꯤꯈꯛꯀꯤ ꯑꯆꯥꯔꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯦꯝꯗꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅꯅꯦ ꯊꯥꯎꯕꯨꯗꯤ ꯈꯔ ꯌꯥꯝꯍꯟꯗꯣꯏꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯊꯥꯎꯁꯦ ꯈꯔ ꯌꯥꯝꯍꯜꯂꯒ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯃꯩꯁꯨꯅꯦ ꯌꯥꯝ ꯀꯟꯅ ꯂꯩꯈꯠꯇꯣꯏ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯋꯥꯏꯖꯥꯔ ꯆꯥꯔꯁꯦ ꯃꯌꯥꯝ ꯁꯦꯝꯅꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯝꯖꯕꯅꯤ ꯑꯗꯨ ꯑꯩꯅ ꯃꯩꯁꯤ ꯌꯥꯝ ꯀꯟꯅ ꯂꯩꯈꯠꯇꯔꯦ ꯃꯦꯗꯤꯌꯝꯗ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯒꯤ ꯑꯁꯤꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯁꯨꯃꯥꯏꯅ ꯉꯧꯕꯒꯤ ꯃꯍꯨꯠꯇꯅꯦ ꯅꯨꯡꯁꯥꯗ ꯀꯥꯕꯣꯛ ꯐꯧꯔꯒ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯦꯟꯗꯕ ꯃꯑꯣꯡꯗꯅꯦ ꯀꯥꯕꯣꯛꯇꯪ ꯐꯧꯔꯒ ꯑꯗꯨꯝ ꯑꯆꯥꯔ ꯁꯦꯝꯕꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯅ ꯁꯤꯒꯤꯁꯦ ꯉꯧꯔꯒ ꯈꯔ ꯀꯦꯝꯃꯛꯄꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒꯩꯗꯣ ꯄꯨꯊꯣꯛꯇꯣꯏꯅꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯀꯦꯝꯗ꯭ꯔꯤꯌꯥꯕꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯈꯥꯕꯩ ꯁꯤꯅ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯦꯠ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯉꯧꯕꯁꯦ ꯐꯅꯗꯤ ꯀꯨꯏꯅ ꯆꯪꯉꯦꯀꯣ ꯀꯨꯏꯅ ꯆꯪꯉꯦ ꯍꯋꯥꯏꯖꯥꯔ ꯃꯥꯒꯤ ꯃꯆꯨꯁꯦ ꯌꯦꯡꯉꯨ ꯈꯔ ꯑꯉꯥꯡꯕꯁꯨ ꯈꯔ ꯌꯥꯎꯔꯛꯑꯕꯅꯦ ꯑꯗꯣ ꯑꯆꯥꯔꯁꯤꯅ ꯍꯥꯎꯕꯁꯤꯗꯤ ꯃꯍꯥꯎ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯔꯦꯕ ꯃꯣꯔꯣꯛ ꯑꯆꯧꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯩ ꯆꯅꯝꯁꯤꯃ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯌꯨꯀꯣ ꯀꯅꯥꯒꯨꯝꯕꯅꯁꯨ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔ ꯁꯦꯝꯕꯤꯕ ꯇꯥꯔꯒꯁꯨꯅꯦ ꯀꯤꯡ ꯆꯤꯂꯤ ꯑꯆꯧꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒꯤ ꯆꯅꯝꯗꯨꯃꯗꯤ ꯑꯃꯨꯛꯀ ꯑꯩꯅ ꯌꯥꯝꯅ ꯍꯥꯞꯄꯤꯉꯩꯒꯤ ꯍꯥꯎꯕ ꯍꯦꯜꯂꯦ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤꯅꯦ ꯂꯒꯥꯎ ꯁꯥꯟꯅꯕ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯣꯅꯤꯂꯥꯅ ꯐꯣꯟ ꯇꯧꯔꯛꯄ ꯂꯒꯥꯎ ꯁꯥꯟꯅꯕ ꯆꯧꯁꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯐꯝꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏꯀꯣ ꯃꯌꯥꯝꯗꯁꯨ ꯑꯁꯤꯒꯤꯁꯦ ꯁꯥꯟꯅꯩ ꯍꯥꯏꯗꯣ ꯑꯇꯣꯞꯄ ꯃꯤꯅ ꯀꯅꯥꯒꯨꯝꯕꯅ ꯈꯪꯈꯤꯕ ꯇꯥꯀꯣꯟ ꯍꯌꯦꯡ ꯋꯥꯏ ꯀꯣꯟꯅꯗ ꯁꯥꯟꯅꯕ ꯇꯥꯔꯁꯨ ꯕꯦꯔꯥ ꯀꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯤ ꯍꯥꯏꯗꯣꯛꯑꯔꯣꯏ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯂꯒꯥꯎ ꯁꯥꯟꯅꯕꯁꯨ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯣꯏꯗꯅꯀꯤ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯃꯨꯟꯕꯨꯗꯤ ꯃꯨꯜꯂꯦꯀꯣ ꯃꯩ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯈꯠꯄ ꯌꯥꯗꯦꯀꯣ ꯃꯩ ꯂꯩꯈꯠꯇꯕꯤꯗ ꯃꯦꯗꯤꯌꯝꯗ ꯊꯝꯕꯅꯤ ꯑꯗꯨꯒ ꯀꯣꯡꯒꯣꯟꯁꯦ ꯌꯥꯝꯅ ꯄꯤꯆꯦꯛ ꯀꯥꯔꯤꯁꯦ ꯌꯦꯡꯉꯣ ꯀꯣꯡꯒꯣꯟꯁꯦ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗ ꯈꯗꯥꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯦꯕ ꯈꯗꯥꯡꯒꯁꯦ ꯅꯥꯈꯠꯂꯛꯑꯦ ꯃꯨꯟꯁꯨ ꯄꯥꯛꯁꯨ ꯃꯨꯜꯂꯨ ꯌꯥꯗꯦꯕ ꯁꯤꯒꯤꯁꯦ
ꯃꯩꯁꯦ ꯀꯟꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯊꯛꯀꯤꯗꯨꯗ ꯃꯨꯜꯂꯅꯤ ꯃꯅꯨꯡꯗꯗꯤ ꯕꯦꯠ ꯕꯦꯠ ꯂꯥꯎꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯀꯨꯏꯅ ꯊꯝꯕꯁꯨ ꯌꯥꯒꯗꯧ ꯃꯥꯟꯗꯦꯕ ꯑꯗ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯋꯥꯏꯖꯥꯔꯁꯦ ꯃꯨꯜꯂꯦꯕ ꯃꯨꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯆꯨꯁꯦ ꯑꯗꯨꯝ ꯉꯥꯡꯂꯩꯅꯔꯒ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯁꯟꯈ꯭ꯔꯕꯅꯦ ꯍꯋꯥꯏꯖꯥꯔ ꯍꯥꯏꯁꯤꯗꯤ ꯑꯣꯏꯔꯀꯥꯟꯗ ꯏꯄꯥꯛ ꯄꯥꯛꯇ꯭ꯔꯅꯦ ꯑꯗꯣ ꯃꯩꯗ ꯉꯧꯔꯀꯥꯟꯗꯗꯤ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯀꯣꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯨꯜꯂꯦꯕ ꯑꯁꯤꯁꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯩꯁꯦ ꯄꯨꯔꯥ ꯂꯣ ꯊꯝꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯛ ꯃꯊꯛꯀꯤ ꯂꯧꯊꯣꯛꯈ꯭ꯔ ꯃꯈꯥ ꯃꯈꯥꯏ ꯈꯔ ꯈꯔ ꯂꯤꯛꯅ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯄꯨꯔꯥ ꯀꯥꯁꯟꯈꯤꯗꯣꯏꯕ ꯃꯩꯗꯣ ꯃꯦꯗꯤꯌꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨꯅꯦ ꯀꯥꯁꯟꯈꯤꯅꯦꯕ ꯑꯗꯨꯅ ꯄꯨꯔꯥ ꯃꯩꯁꯦ ꯄꯨꯔꯥ ꯂꯩꯊꯔꯤꯅꯦꯕ ꯑꯗꯨꯒ ꯑꯁꯤꯁꯦ ꯂꯧꯊꯣꯛꯏꯅꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯁꯤꯁꯨ ꯃꯇꯝ ꯌꯥꯝ ꯆꯪꯉꯤꯅꯦ ꯌꯦꯡꯉꯨꯁꯤ ꯁꯨꯃꯥꯏꯅ ꯃꯆꯤꯠ ꯃꯆꯤꯠ ꯇꯧꯅ ꯂꯧꯊꯣꯛꯄꯁꯦ ꯃꯇꯝ ꯈꯨꯆꯪ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯅꯁꯨ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯄꯄꯥ ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨꯅꯦ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯐꯪꯉꯛꯇꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯃꯁꯥ ꯉꯝꯗꯕꯒ ꯀꯔꯤꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯃꯥꯃꯨꯛ ꯂꯩꯈꯤꯗꯔꯦ ꯑꯗꯨꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯄꯥꯃꯨꯛ ꯂꯩꯈꯤꯗꯔꯦ ꯁꯨꯃꯥꯏꯅ ꯐꯔꯛꯁꯦ ꯏꯇꯥ ꯇꯥꯅ ꯑꯩꯈꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯄꯁꯨ ꯐꯪꯗꯔꯦꯕ ꯑꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯅ ꯊꯑꯣꯏꯅ ꯑꯃꯠꯇ ꯆꯠꯄ ꯐꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯑꯩ ꯑꯗꯨꯝ ꯂꯤꯔꯛꯀꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩ ꯍꯋꯥꯏꯖꯥꯔꯁꯦ ꯂꯧꯊꯣꯛꯑꯕꯩ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯇꯤꯜꯍꯧꯗꯣ ꯍꯥꯟꯅ ꯍꯥꯞꯆꯤꯜꯂꯅꯤꯕ ꯇꯤꯜꯍꯧꯁꯤꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅ ꯀꯥꯅ ꯉꯧꯗꯣꯏ ꯅꯠꯇꯦꯀꯣ ꯈꯔ ꯈꯔ ꯉꯥꯡꯂꯩꯅꯕ ꯃꯆꯨ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯅꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯃꯨꯛ ꯑꯇꯩ ꯀꯩꯀꯩ ꯍꯥꯄꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯝ ꯆꯠꯄ ꯐꯪꯗꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗꯅꯦ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯕ ꯀꯥꯡꯕꯨꯒꯤꯗꯤ ꯋꯥꯈꯜ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯣꯔꯦ ꯀꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯊꯤꯅꯤꯀꯣ ꯃꯦꯊꯤꯒ ꯄꯥꯁꯄꯨꯔꯟ ꯃꯦꯊꯤꯗꯨꯅꯦꯕ ꯃꯦꯊꯤꯅꯦ ꯑꯗꯒꯤ ꯀꯥꯂꯤ ꯆꯤꯔꯥꯅꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯥꯞꯄꯗꯨꯅꯦ ꯑꯗꯨ ꯁꯨꯔꯒꯁꯨ ꯍꯥꯞꯆꯟꯗꯣꯏꯅꯤ ꯍꯧꯖꯤꯛ ꯉꯧꯕ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯍꯥꯞꯆꯟꯈꯤꯗ꯭ꯔꯣꯕꯅꯦ ꯑꯗꯨꯒꯤꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯄ ꯐꯪꯖꯗꯕꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝ ꯌꯧꯔꯛꯄꯗꯅꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯏꯁꯩꯗꯣ ꯑꯗꯨ ꯇꯥꯔꯒꯅꯦ ꯑꯩꯁꯦ ꯀꯞꯄꯤꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯃꯑꯣꯡ ꯎꯕꯗꯅꯦ ꯑꯩ ꯏꯊꯣꯟꯇ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯑꯌꯥꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯗꯕ ꯅꯨꯄꯤ ꯑꯌꯥꯝꯕꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯍꯥꯟꯅꯗꯤ ꯃꯣꯕꯥꯏꯜꯒ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯍꯥꯡꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯊꯣꯏꯅ ꯈꯟꯖꯜꯂꯨꯗꯦꯕ ꯑꯩꯁꯦ 2021ꯗꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯄꯅꯦ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯄꯩ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯈꯟꯕꯗꯣ ꯍꯦꯟꯖꯜꯂꯛꯑꯦꯕꯅꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯍꯥꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯀꯌꯥ ꯊꯣꯏꯅ ꯄꯥꯏꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯃ ꯀꯔꯤ ꯑꯃ ꯌꯦꯡꯉꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯇꯥꯅ ꯑꯩꯅ ꯍꯥꯞꯄꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯇꯤꯜꯍꯧꯁꯨ ꯈꯔ ꯈꯔ ꯈꯤꯇꯪ ꯃꯨꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯩ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯤꯔꯛꯀꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯕ꯭ꯂꯣꯛꯁꯦ ꯀꯩꯒꯨꯝꯕ ꯍꯥꯡꯉꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯔꯣꯏꯗꯕꯅꯦꯕ ꯕ꯭ꯂꯣꯛ ꯍꯥꯡꯉꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯒꯤ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯅꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯃꯌꯥꯝ ꯑꯞꯂꯣꯗ ꯇꯧꯅꯔꯦꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯕꯗꯅꯦ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯀꯞꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯗꯣ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯑꯩ ꯅꯥꯛꯇ ꯑꯩꯅ ꯀꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯑꯩꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯃꯣꯏꯒꯤ ꯁꯥꯒꯩꯒꯤ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯅꯅꯦ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯨꯃꯛꯇ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯔꯕꯇꯣ ꯂꯩ ꯍꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯏꯗꯣ ꯂꯩ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕ ꯏꯅꯝꯃ ꯅꯪ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯏꯅꯝꯃꯩ ꯃꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦꯕ ꯃꯥꯒ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯇꯥꯗꯣꯒ ꯏꯅꯝꯃ ꯁꯛꯑꯒ ꯑꯩ ꯀꯧꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯏꯅꯝꯃꯅ ꯌꯥꯔꯣꯏꯌꯦ ꯌꯨꯝꯗ ꯃꯤ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯅꯦ ꯆꯠꯂꯒ ꯀꯧꯕ ꯌꯥꯕꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯈꯔ ꯈꯥꯏꯗꯣꯛꯈꯤꯕꯁꯦ ꯎꯕ꯭ꯔꯥꯁꯦ ꯑꯁꯤꯒꯤꯁꯦ ꯍꯣꯔꯦꯟꯅꯦ ꯑꯆꯥꯔ ꯁꯦꯝꯕ ꯂꯣꯏꯔꯕꯩ ꯀꯥꯟꯗꯅꯦ ꯑꯗꯨꯒꯩꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯤ ꯑꯁꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯈꯤꯇꯪꯇ ꯈꯥꯏꯗꯣꯛꯇꯣꯏ ꯃꯆꯨꯁꯨ ꯉꯥꯡꯁꯜꯂꯛꯑꯦꯕ ꯇꯤꯜꯍꯧꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯗꯣ ꯍꯩꯖꯤꯜꯂꯛꯇꯣꯔꯕꯅꯤ ꯍꯋꯥꯏꯖꯥꯔꯅ ꯍꯩꯔꯛꯇꯣꯏꯔꯥ ꯃꯣꯔꯣꯛ ꯍꯥꯟꯅ ꯍꯥꯄꯛꯇꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯣꯟꯇꯤꯔꯥꯄꯨꯔꯗ ꯀꯧꯒꯗꯕꯗꯣ ꯕꯣꯟꯇꯤꯔꯥꯄꯨꯔꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯗ꯭ꯔꯤꯑꯕ ꯏꯇꯩꯍꯟ ꯏꯆꯦꯝꯍꯟ ꯍꯣꯏꯒꯤ ꯌꯨꯝꯗꯤ ꯁꯥꯅ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟꯕ ꯅꯥꯏꯅ ꯇꯣꯉꯥꯟꯕ ꯇꯥꯔꯗꯤ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯀꯧꯕ ꯇꯥꯔꯒ ꯑꯩ ꯏꯆꯦꯝꯍꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨꯒ ꯄꯨꯁꯜꯂꯒ
ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯈꯜꯂꯨꯅꯦ ꯌꯨꯝ ꯇꯣꯉꯥꯟꯕ ꯇꯥꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ ꯈꯟꯅꯗꯦ ꯅꯨꯡꯁꯤꯅꯅ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝꯗꯣ ꯇꯣꯉꯥꯜꯂꯦꯗꯅꯀꯣ ꯏꯆꯥꯁꯤꯡ ꯆꯥꯎꯅꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯨꯝꯗꯣ ꯁꯤꯟꯕꯤꯔꯝꯃꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨ ꯃꯇꯨꯡ ꯏꯟ ꯇꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯨꯝ ꯃꯥꯏꯗꯣ ꯇꯣꯉꯥꯜꯂꯕꯅꯤꯅ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯗꯣ ꯆꯥꯛꯀꯧꯔꯒ ꯑꯩꯅꯕꯨꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕꯀꯣ ꯑꯩꯅꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦꯅ ꯈꯟꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏꯅ ꯑꯩꯈꯣꯏ ꯏꯆꯦꯝꯍꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨꯒ ꯆꯪꯉꯒ ꯆꯥꯛ ꯆꯥꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯣꯏꯕ ꯐꯪꯉꯔꯣꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯌꯨꯝꯗ ꯆꯥꯛꯀꯧꯗꯕꯅꯤ ꯑꯩ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯑꯗꯨꯅ ꯚꯔꯥꯗ ꯑꯣꯏꯅ ꯀꯧꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯒꯁꯨ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔꯗꯣ ꯍꯥꯞꯄꯦꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯊꯨꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯌꯥꯏꯉꯪꯗꯤ ꯌꯥꯝꯅ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯌꯥꯏꯉꯪ ꯈꯤꯇꯪ ꯍꯥꯞꯇꯣꯏꯅꯦ ꯃꯆꯨ ꯈꯛꯀꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯤ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔꯁꯤꯒꯤ ꯃꯆꯨꯗꯣ ꯑꯗꯨꯝ ꯐꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯏꯉꯪꯁꯦ ꯌꯥꯝ ꯍꯥꯞꯄ ꯌꯥꯗꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯖꯥꯏꯅꯝ ꯅꯝꯒꯅꯦꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯖꯤꯔꯥ ꯃꯔꯣꯏꯗꯤ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯉꯧꯔꯦ ꯃꯌꯥꯝ ꯑꯆꯥꯔꯁꯤꯒꯤ ꯍꯥꯎꯕ ꯈꯨꯍꯥꯎꯗꯤ ꯑꯁ ꯉꯥꯎꯔꯦ ꯑꯁꯦꯡꯕ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯔꯤꯕ ꯁꯤꯒꯤꯁꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯗꯨꯝ ꯄꯤꯛꯁꯟꯈꯤꯕꯒꯤ ꯀꯪꯁꯤꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏꯖꯥꯔꯗꯣ ꯉꯧꯔꯒ ꯄꯤꯛꯁꯜꯂꯛꯏꯗꯅ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅꯦ ꯑꯁ ꯋꯥꯎ ꯋꯥꯎ ꯇꯥꯗ꯭ꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕ ꯑꯗꯩ ꯍꯧꯖꯤꯛ ꯈꯥꯏꯗꯣꯛꯑꯒꯁꯨ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝꯁꯤꯕꯨ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯔꯦꯕ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯔꯦ ꯑꯁꯤꯒꯤꯁꯦ ꯑꯆꯥꯔꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒꯅꯦ ꯄ꯭ꯂꯦꯠꯇ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯅꯅꯥꯒ ꯑꯩꯒ ꯃꯨꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯣ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯣꯔꯣꯛꯇꯤ ꯁꯥꯕꯗꯨꯅꯅꯦ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯆꯥꯕꯅꯤꯅ ꯄꯨꯛꯁꯨ ꯆꯥꯛꯄꯅ ꯂꯣꯏꯈꯔꯦꯕꯣ ꯑꯆꯥꯔꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯃꯩ ꯑꯆꯥꯔꯁꯦ ꯁꯤꯒꯤ ꯂꯤꯛꯂꯤꯛ ꯃꯆꯥꯁꯤꯒ ꯍꯟꯖꯤꯜꯂꯅꯤ ꯂꯤꯛꯂꯤꯛꯁꯦ ꯃꯤꯛꯆꯔ ꯑꯆꯥꯔ ꯍꯥꯞꯄ ꯂꯤꯛꯂꯤꯛꯇꯣ ꯑꯗꯨꯒꯤꯗꯨꯅꯤ ꯄ꯭ꯂꯥꯁꯇꯤꯛꯇ ꯍꯥꯞꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯥꯁꯨ ꯁꯥꯔꯤ ꯑꯗꯒꯤ ꯑꯆꯥꯔꯁꯦ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯗꯤꯕꯥꯗ ꯍꯥꯞꯄꯒ ꯊꯝꯕꯁꯦ ꯐꯠꯇꯦꯗꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯒꯤ ꯑꯗꯨꯝ ꯑꯆꯥꯔꯒꯨꯝꯕ ꯁꯦꯝꯕ ꯇꯥꯔꯗꯤꯅꯦ ꯂꯤꯛꯂꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗ ꯍꯥꯞꯄꯤꯔꯒ ꯁꯦꯝꯕꯤꯔꯒꯗꯤ ꯐꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯆꯥꯔ ꯍꯥꯞꯄꯤꯁꯤꯁꯨꯅꯦ ꯀꯦꯃꯦꯔꯥꯃꯨꯛ ꯄꯥꯏꯒꯗ꯭ꯔꯥ ꯁꯤꯒ ꯑꯃꯨꯛ ꯍꯥꯞꯀꯗ꯭ꯔꯥ ꯂꯣꯏꯅ ꯃꯈꯥꯗ ꯑꯣꯔꯣ ꯇꯥꯔꯦ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯦ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯑꯥꯗ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯂꯒꯥꯎ ꯁꯥꯟꯅꯕ ꯑꯣꯅꯤꯂꯥꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯀꯣ ꯑꯩꯅ ꯀꯨꯏꯔꯕ ꯑꯣꯅꯤꯂꯥꯒꯤ ꯃꯅꯦ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯀꯨꯏꯔꯕ ꯍꯥꯏꯈꯤꯕ ꯂꯒꯥꯎ ꯁꯥꯟꯅꯔꯗꯤ ꯑꯩꯁꯨ ꯁꯥꯟꯅꯅꯤꯡꯉꯤ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯍꯥꯏꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯔꯝꯕꯀꯣ ꯑꯗꯨꯏꯗ ꯃꯌꯥꯝ ꯑꯩ ꯂꯒꯥꯎ ꯁꯥꯟꯅꯕꯁꯦ ꯍꯩꯕꯨꯗꯤ ꯍꯩꯇꯦꯀꯣ ꯑꯩꯅ 2000 ꯀꯨꯏꯔꯦ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯖꯤꯔꯤꯗ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯏꯗꯨꯒꯅꯦ ꯋꯥꯔꯦ ꯑꯗꯨꯏꯗꯨꯒ ꯂꯒꯥꯎ ꯁꯥꯟꯅꯕꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗꯗꯤ ꯂꯒꯥꯎ ꯁꯥꯟꯅꯩꯌꯦꯕ ꯖꯤꯔꯤꯗꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯂꯒꯥꯎ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯅꯤꯁꯥ ꯀꯥꯈꯤꯗꯅꯦ ꯂꯒꯥꯎ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯄꯥꯝꯈ꯭ꯔꯦꯕ ꯑꯃꯨꯛ ꯈꯛꯇꯪꯇꯅꯤ ꯁꯥꯟꯅꯩꯕ ꯑꯩ ꯂꯥꯏꯐꯇ ꯑꯗꯣ ꯉꯁꯤꯒ 2ꯔꯛ ꯁꯨꯕ ꯁꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯆꯠꯂꯨꯒꯦꯀꯣ ꯍꯣꯔꯦꯟ ꯂꯒꯥꯎ ꯁꯥꯟꯅꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯑꯩꯉꯣꯟꯗ ꯂꯨꯄꯥ 500 ꯈꯛ ꯄꯤꯔꯛꯑꯦꯕ ꯂꯨꯄꯥ 500ꯁꯦ ꯑꯩ ꯖꯤꯄꯦ ꯀꯔꯤꯗꯤ ꯑꯝꯇ ꯇꯧꯔꯣꯏꯕ ꯁꯤꯖꯤꯟꯅꯔꯣꯏꯕ ꯑꯩ ꯅꯨꯄꯥꯅꯗꯤ ꯂꯨꯄꯥ 500 ꯈꯛ ꯄꯤꯔꯛꯑꯦ ꯑꯗꯣ ꯂꯨꯄꯥ 500 ꯁꯤ ꯈꯛꯇꯪ ꯑꯗꯨꯝ ꯇꯧꯅꯤꯗꯣ ꯑꯩꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥꯕꯨꯗꯤ ꯂꯨꯄꯥ 100-200 ꯈꯛꯄꯨꯗꯤ ꯌꯥꯎꯔꯦꯕ ꯑꯗꯨꯏꯁꯨ ꯑꯩ ꯂꯨꯄꯥ 500 ꯈꯛꯇꯪ ꯁꯤꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯣꯅꯤꯂꯥꯒ ꯂꯣꯏꯅꯅ ꯆꯠꯇꯣꯏꯅꯤ ꯁꯤꯒ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯂꯒꯥꯎ ꯁꯥꯟꯅꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯧꯔꯛꯇ꯭ꯔꯦ ꯁꯤ ꯐꯣꯇꯣꯁꯨ ꯑꯣꯅꯤꯂꯥꯅ ꯊꯥꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯒꯥꯎ ꯁꯥꯟꯅꯕ ꯂꯣꯏꯔꯦ ꯑꯩꯒ ꯅꯨꯃꯤꯠ ꯃꯆꯥꯒ ꯁꯤꯗ ꯂꯩꯔꯦ ꯍꯜꯂꯅꯤ ꯄꯩꯁꯥꯁꯨ ꯈꯔ ꯂꯣꯛꯆꯔꯦ ꯉꯁꯤꯗꯤ ꯑꯃ ꯍꯟꯁꯤ ꯌꯥꯗ꯭ꯔꯦ ꯑꯆꯧꯕꯤꯁꯦ ꯀꯞꯄꯤ